سورة يونس کی آیت نمبر 83 دگی مرفوع ہم دوئی دینی اسی تو درس. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. فما آمن لموسى إلا ذرية من قومه قال خوف من فرعون على خوف من فرعون وملئهم أن يفتنهم وإن فرعون لعال في الأرض وإنه لمن المسرفين. موسى قريني ستريسا أدوبو كنا أمتنا تازكيدي موسى بو مخوينا پوکتھورک پا مسا مسو خرا نتنا ماگی میسنگی منون دگی فرعون امسون ماگی فمنائی بسنگنا مخوی بو اتپی نئی بیگنی کی بدگی تسیغنا مک فرعون لمکت لمحائی کی بنی فطری تھکتا ادوگا تسیغنا مک ما لمحین بسنگی منون دگی نی نبی لاکھوں میں تندگی تمہیں نہ ایمان پروکنے میں لجن بے آتے ہیں دو قدم نے فرعون لو کی ودگی مسلمان ہمارے سنگ لو کی ودگی مخوینا موسیٰ کی قوم نے ایمان پروکتے ہیں ہائی کر سے یہ کھرا ذریہ کھرا ادو فرعون لو کی ودگی نہیں ہے رہا اللہ خوف من فرعون وملئهم کاری کیوا آئین یفتنہم مخوی بھوپی نبینے نا أين إيمان برا موسى وتهاجر أنا موسى لوين كردي إيمان برا أي إيمان شيء برا مروي أنا خلّا إيمان برا تيسنيوا هايسي أدور دي إننا أي شيء إيمان برا موسى وتهاجر أنا بيني أنا لجين بني يعني هاي شيء تاكرا إيمان برا هذا عمل تودر دي كان ده هاي شيء سی دلیل ہے سی ایسا عمل یاد رکھتے ہیں ہم بخاری کوئی امام شافعی کا نبی کوئی کا یہ نہ درا حدیث یہ نہ درتا وہ سے ہم پیے وا یہ نہ سی ادو سیدا ایمان سی تمین پروپسی یاد ہے سی خدا ایمان سی دا عمل درکار اور درا کہ یہ نہیں ہے ہم ایمان سے تو پر ہے ابرا عمل تو دوسری اگدرا یعنی یار وہ یہ نہیں ہم کہے ایمان تو لا پمی کہنا ادو یہ نے دوسری سی پہل یہ نے بيد کا لگتا ہے عمل یا ادھر سے ایمان پر پتن یاد ہے کلمہ سن بخت نہیں یاد ہے ادو خود متر سی ہائی کہ موسیٰ او ایگی میسنگ نخوینا اللہ بو تھازر بدی مانگوندا تھازبا تھمو نخوینا مسلم سنگ اویرابدی مسلم ہوتا ہے مسلم ہو رہے ہیں کھلا دی این ہائی سنگ تھازبا تھمو ادونا مخوینا ہائی کی لامپم ادونا مخوینا ہائی کی اللہ دا تھازبا تھمجرے ایکھوی گی رب ننگنا اویہن بیگنو ایکھوی بو چانگینگ توفم اران بتو بسنگی هذا بسنگ ده دومين هذا يلا الله سبحان بقول لنا ليه أدوكا كان بيو أي بو نانجي منون سينا تاز دبا ميسين دبي ما هوينا دعاء ودوني سي فاوهن كي الله نا موسى أمسون ماجي ميام بدا كندا هلو نكوي أنيجي ميسين دو مصر دا وهي تو هذه سيني فاول كي الله سبحانه كنغل وهي تو هي مصر دا كندا هلو نا هاي يوم سين سادونا أدوغا أوي هلو نخوي نا يوم سين دو كبلا نماز بوكتلو أدوغا هراو باو بيو تازا بسين دا نيوم سين دو نماز والو أدوغا هراو باو بيو تازا بسين دا هاي زكي موسانا ايكوي گيرب تسيانا مك نang na pibi kre Firaun amasung magi phamnai basingda arang arak amasung malchan taibang punsi da aikhoi gerab mkhoina
मियोय बाबू लंफैना न पुथोखिनबा नंगी लंबीदगी अखोई गिरब मांगहन बिखरो मखोई मरल मथुमसिंग अमसुंग कंसिल हनबिरो मखोई की थमोई सिंग मखोइना थाजबा हाइबदु ओइदनबा मखोइना हेक उद्रि फाउ चैना लेरब दंदीदो अजाब बदवा तो साहब ने लाखदोरिदो अदु हेक उद्रि फाउ यारोइन हाइरमिना उद्रि फाउ जी मोसी मम्मी ओइ बिरनोना बदवा तो रे मोय अरंग अराक सु मोय करीना हजर नुआ सलाम तो हुदुमान ला तजर अल अर्द मिन अल काफिरिन वाराव कांदरन तो ला तजर अल अर्द मिन अल काफिरिन दे यार टीवी से मदद करना ईमान पर am होलन बिरनो आई मान पर लोन तुमना तो फिरोन तो अजने इसिंग इसिंग जावे मखोय मरन मथम सु हम दुतै बिटी होय मरन मथम सु मखोय मरन मथम सु मांगहन बिखरो न हाइखरे हो दुआ तौरी में अल्लाह ना हाइखी याबीरे नखोय अनि ना निजरकपदु लेप्तुना लयु अचुम्बदा नखोय अनिमक लंबीदुगी तुंग इल्लुगनु खंगदबसिंगी मुसागा हरुन मधाइर में अल्लाह था थ्रैबे लंबीदो अचुम्बदो लेप्तन लयो खंगदबसिंगी तुंग इल्लुनो ला तत्तबे हरकदम ला तत्तबे आने ना सिंगल डबल हो गई ने नखोय अनि इल्लुरनु खंगील लदीन ला यालम खंगदब जाहिल नो कइसन हाय वा म कइसे मासी इल्लुरनु खंगदबसिंग हायबदो अदुगा अखोइना पुबीखी इस्राएल गी मचा सिंगबु समुद्र समदुना अदुबु मखोइगी तुंग इलक्खी फिराउन अमसुंग मागी लानमी सिंगना मियोट मिनई अमसुंग येकना वाखलगा लोइनाना माबु लाक्सिन बा हौरकपा अदु फाउ इराक ननबा काना पुरो फंक्शन को खुदा हाले काना परतेबा मोज तुमना तो ओगेन लामी थारे इराक नबना लाक्सिन बा दो अदु होता वादुवन मधुदा माना हाइखी आई थाजरे फिराउन हेरिमिगो इराक नरकांदा आई थाजरे मधुदी लैते लाई अमता इस्राएल गी मचा सिंगना थाजरे बदु नत्तना अदुगा आई ओइजरे मुस्लिम सिंगे मनुंगदगी सिसिरम दाइदे कलमा सोला इनमे फिराउन इमाम पुरे मपुदो अदाइसु एन हाइरेबा माय कलमा से कलमा है आमन्तु बिल्लाह हाइद्रेबा आमन्तु अन्नहु ला इलाहा इल्लल्लज़ी आमनत बिही बनु इस्राइल ला इलाहा जो सोला आइने नाम पुरे से बनु इस्राइल मखने नाम पुरे मपुदो अदुदा आइसु इमाम पुरे आइसु थाजरे आइसु मुस्लिम होइजरे वा अना मुस्लिमीन आई मुस्लिम होइरे एन माना अल्लाह ना हाइबी की हौजिकता हौजिकता नंग थाजरेबा हंगिम नंग नंग हाइबा इलमदबनी मसिगी ममांगददी अदुगा ओइरमबनी नंग अमोटप संदोकप सिंगी मनुंगदगी अमा सिरोदा दु लेमिने तो इमान प्रोप याद्र मत बंदनी हुई है मिने अदु जे कामद सुलो ना हरकत हौजिगे ने आधार तमता अदु दि सिरम दायदा इमान प्रे ना बिस्लो यारो माना हाना हाइबा सुबिनी लमद्रे अल्लाह ना हाइबदो अदुगा सिरम दायदा कलमा समदु यारो सिरम दायदा कलमा सोनबे यारो इसी कुरान दे यावरमी को सी फिराउन तहल्लम गदर बसे भाई अल्लाह फरिश्ता है तारा अल्लाह ना है रे में सी अल्लाह का मारा फरिश्ता है रे फरिश्ता है रे अदु मैंने मियोय बद सुता दौरी नि कहीं कोई सु सिब कांदा ओक्तब मिदु मथुंदा फुनी ममाइदा फुनी हायर जुती खंग दौरी मिलोना सादे खंग दौरी अदु हाइगनी याम यावर दु आया हिरम दाइ दे हाइगने ना अमता हलन बि हो अमता थादोक बि हो यारो यारो आना ओखिदर अदु नंग सिदी अखोइना कनबिरगे नंगबु नसा ओइना नंग हकचांग दु नंगना ओइनाबा खात्मा बिल खैर ओहम कलमाना दुआ तौरिदना खात्मा बिल खैर ओहम बिउ हाबिगे आर्थदी खुदक तसिलम दाइद कलमा तिंदे तोवन बिउ हाबिना तेबा हानिदे थोक त लेरगा मतलब फावा दुम ईमान दी साता ओहम बिउ हाबिने अदु नंग ओइ ले परखालो रो कांद मु सी आई इगे ना जागदरा कांसी जै खरपा अदु नंग सिदी अखोइना कनबिरगे नंगबु नसा ओइना नंगना ओइनाबा नंगी तुंगदा लाकपा सिंगदा खुदम अमा अदुबु तसेनमक मिओइबेगी मनुंगदगी अयामबना
ꯑꯩꯈꯣꯏꯒꯤ ꯈꯨꯗꯝꯁꯤꯡꯕꯨ ꯊꯧꯁꯥꯗꯦ ꯁꯤꯗ ꯐꯤꯔꯥꯎꯟꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯑꯜꯂꯥꯍꯅ ꯎꯠꯂꯤꯁꯦ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯂꯧꯅꯕꯅꯤ ꯃꯤ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯊꯧꯁꯥꯗꯦꯕ ꯐꯤꯔꯥꯎꯟꯅ ꯊꯧꯁꯥꯗꯦ ꯁꯨꯃꯥꯏꯅ ꯈꯨꯗꯝꯁꯤꯡꯕꯨ ꯊꯧꯁꯥꯗꯦꯅ ꯍꯥꯏꯔꯤꯁꯦ ꯁꯤꯁꯤꯗ ꯑꯥꯔꯊ ꯑꯃꯁꯨ ꯄꯨꯊꯣꯛꯑꯕ ꯑꯥꯌꯥꯠ ꯍꯥꯏꯔꯤꯁꯤꯅ ꯑꯥꯌꯥꯠꯁꯤ ꯈꯨꯗꯝꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯥꯌꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯌꯥꯠꯁꯤꯡꯕꯨ ꯊꯧꯁꯥꯗꯦꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯑꯌꯥꯁꯤꯡꯕꯨ ꯀꯨꯔꯥꯟꯒꯤ ꯁꯤꯁꯨ ꯑꯥꯌꯠ ꯅꯠꯇ꯭ꯔꯣ ꯀꯨꯔꯥꯟꯒꯤ ꯑꯥꯌꯠ ꯅꯤꯁꯥꯅꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯌꯥꯗ꯭ꯔꯦ ꯁꯣꯏꯗꯅꯃꯛ ꯈꯨꯟꯗꯥꯍꯟꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯔꯥꯏꯜꯒꯤ ꯃꯆꯥꯁꯤꯡꯕꯨ ꯏꯖꯠ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯨꯟꯗꯥꯐꯝ ꯑꯃꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯄꯤꯕꯤꯈꯤꯕꯅꯤ ꯃꯈꯣꯏꯗ ꯑꯐ ꯑꯐꯕ ꯄꯣꯠꯁꯤꯡ ꯃꯇꯤꯛ ꯃꯉꯥ ꯂꯩꯔꯕ ꯂꯧꯐꯝ ꯂꯩꯍꯥꯎ ꯌꯥꯝ ꯂꯩꯔꯕ ꯂꯝꯁꯨ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯐꯔꯕ ꯃꯐꯝ ꯑꯃꯗꯅꯦꯕ ꯑꯩꯈꯣꯏ ꯈꯨꯟꯗꯥꯍꯟꯈꯤ ꯃꯩꯇꯩ ꯃꯨꯀꯗꯁꯇꯨꯗꯅꯦꯕ ꯈꯨꯟꯗꯥꯍꯟꯈꯤ ꯍꯧꯖꯤꯛꯀꯤ ꯃꯨꯁꯥꯒꯤ ꯀꯣꯝꯁꯤ ꯃꯨꯁꯥꯒ ꯏꯃꯥꯟ ꯂꯩꯅꯍꯧꯔꯤꯕ ꯄꯣꯠꯁꯤꯡ ꯃꯤꯁꯤꯡꯗꯨꯅꯤ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯅ ꯃꯣꯠ ꯈꯦꯟꯅꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯒ꯭ꯌꯥꯟꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯕꯅ ꯕꯤꯆꯥꯔ ꯇꯧꯕꯤꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯃꯣꯠ ꯈꯦꯠꯅꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤ ꯃꯨꯁꯥꯒ ꯐꯤꯔꯥꯎꯟ ꯍꯠꯈ꯭ꯔ ꯃꯇꯨꯡꯗꯅꯦ ꯃꯨꯁꯥꯒꯤ ꯀꯣꯝꯗꯨꯕꯅꯤ ꯏꯁꯔꯥꯏꯜ ꯃꯨꯁꯥꯒ ꯈꯨꯟꯗꯥꯍꯟꯈ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯐꯕ ꯂꯝꯗ ꯑꯜꯂꯥꯍꯅ ꯈꯨꯟꯗꯥꯍꯟꯈ꯭ꯔꯤꯕ ꯃꯤꯁꯤꯡꯁꯤ ꯏꯃꯥꯟ ꯄꯨꯔꯛ ꯃꯤꯁꯤꯡꯁꯤ ꯑꯗꯨ ꯏꯃꯥꯟ ꯄꯨꯔꯛꯑ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯃꯦꯁꯦꯖꯇꯨ ꯌꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯆꯨꯝꯕꯅ ꯁꯤꯅꯤ ꯑꯔꯥꯟꯕ ꯁꯤꯅꯤ ꯈꯪꯉ ꯃꯇꯨꯡꯗꯅꯤ ꯃꯣꯠ ꯈꯦꯠꯅꯒꯠꯁꯤ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯔ ꯃꯇꯨꯡꯗ ꯁꯤ ꯋꯥꯔꯤ ꯀꯩꯁꯨ ꯂꯣꯏꯅ ꯈꯪꯉ ꯃꯇꯨꯡꯗ ꯑꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯨꯁꯂꯤꯝꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯍꯥꯏ ꯀꯨꯔꯥꯟꯁꯤꯅꯤ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏꯁꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯃꯐꯥꯎ ꯌꯥꯗꯦ ꯍꯥꯏꯔꯛꯑꯣꯏ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯇ ꯍꯥꯏꯔꯤꯁꯤ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯔꯤꯁꯤ ꯂꯣꯏꯅ ꯌꯥꯔꯛꯑꯣꯏ ꯆꯨꯝꯃꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏ ꯃꯣꯠ ꯈꯦꯠꯅꯔꯤꯁꯤ ꯑꯗꯨꯅꯗꯤ ꯈꯪꯉꯕꯗꯨ ꯇꯧꯔꯒ ꯃꯇꯨꯡꯗ ꯈꯦꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯇꯧꯕ ꯈꯪꯉꯤ ꯁꯤꯒꯤ ꯕꯤꯆꯥꯔꯁꯤ ꯑꯩꯈꯣꯏꯅꯁꯨ ꯁꯤꯗ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯌꯥꯁꯤꯟ ꯇꯥꯛꯏꯁꯤ ꯑꯜꯂꯥꯍꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯇꯧꯗ ꯂꯣꯏꯈ꯭ꯔꯦ ꯃꯧꯂꯨꯝ ꯈꯣꯏꯅ ꯑꯩꯈꯣꯏ ꯃꯧꯂꯨꯝ ꯈꯣꯏꯅ माना जहनमीनी माना दुजखीनी माना सुन चटपनी माना करीनी हजी सामनी माई दर्जा असुकनी सिना हाफिजनी माई दर्जा असुकनी लोई फैसला तौखरे आदा अल्लाह ने हेंग तौदोरसी नंगदी आदा तारा अमना तरंग चांगो जो ओमदा नंगा जनत किनी सोमदा लाओ जनत के दुजकानी सितने वाला तौदोरसी लोई फैसला तौदो लोई खरेब से देखो ना सी ग्रुप सिना मई मा सिना सिया और दी मई में लोई रे असिना बरेली लोई रे फैसला तौदो लोई खरेब से दुनिया में सापन में सिया सुनिया में सरकार ना जो तौर सिंह से मसी लोई ना भी चुप हो रहा है हम चुप हो रहा है जिकते आया हमारे पुंजी न हम तो वही ना इसलिए नंगना चिंगनरबदी ओ मोहम्मद सल्लल्लाहु अलैहि वसल्लम अखोइना नंगोंदा थादरेक्लिबसिदा असौब पार्टी खाइदो मिसदा हम सिया सुनी सितना तरा सिया सुनीगा सिया ने चलो होनरी अमत तो कोई कोई लारी आओ तनी समझ सोयर ने हदो कोन तो चुम्मी चुम्मी अमन सु हायरा कन्फ्रेस तो लोई तौना अपुनरे वलाय हुकुमदे नंगना चिंगनरबदी ओ मोहम्मद सल्लल्लाहु अलैहि वसल्लम अखोइना नंगोंदा थादरेक्लिबसिदा नत्रगा पारिबे अखोइदा सुनी हायरिसिको हंगु लाइरिक पाबा सिंगदा नंगी नमांगी सोइदनमक लाक्लबनी नंगोंदा अचुम्बदु नंगी रप्तगी अदुना कैदौनुंदसु ओइरुगनु नंग चिंगनब सिंगे मनुंगदा अमा आयासे अल्लाह के आयासे कुरान से सिदा चिंगनब ओइरोनने अल्लाह न हायरसी हंगोबा थाजदरगसी हानगी एहले किताब हाना लाइरिक पाबा ओराइबा कांगुदा अखंबा कांगुदा सि चुम्मिब्रसी आयासी सिगी लाइरिक सि चुम्ब्रा लाई तरफ नै लाइसे हायसे चुम चुम्मी हायरकने हंगो अखंबा अदुगा करिगिनो चिंगनरोनो अदु अखोइदि चिंगनदा लेरि नत्रो आयासी ओक्तदना अदुगा कैदोनुंदसु ओइरुगनु अल्लाह गे आया सिंगबु यादब सिंगे मनुंगदा अदुमना तौरुबदी नंग सोइदना तिनखिगनी मांगजरब सिंगे मनुंग हि रसूलदानी हायरसी मतम जो रसूलदा दाइरेक हायरि मेबा अदु हुजि पारि बे खोइ तारि बे खोइदा ताद्रो सिदे हेक चिंगनरबा अदु यादब सिंगे मनुंगदा ओइरदि लोइरे तीन खरने मांगजरब सिंग अमांग सिंग मनुंग तसेनमक अदुगुम्बा मीसिंग मखोइगी मथक्ता नंगी रबकी वहैदु चुमख्रबा मखोइदुदी थाजररोय हिदाम को याम किनिंगाई नि आयासी काली मतु अब देसाने इरिदो ओ यंग लेबा अदु ती असौबा इबरा मसाई अचौबा
ꯑꯆꯧꯕ ꯏꯌꯦꯕ ꯑꯁꯦꯡꯕꯗꯤ ꯀꯥꯂꯤ ꯃꯇꯨꯡ ꯇꯦ ꯃꯆꯥ ꯏꯒꯗꯕꯅꯦꯕ ꯇꯦ ꯃꯥꯟꯕꯤ ꯇꯦꯗꯣ ꯑꯗꯨ ꯀꯨꯔꯥꯟꯒꯤ ꯑꯦꯛꯁꯦꯞꯁꯟꯅꯦꯕ ꯁꯨꯝꯕ ꯏꯕ ꯃꯐꯝ ꯈꯔꯗ ꯌꯥꯎꯔꯤꯕ ꯑꯃ ꯁꯤꯒ ꯀꯔꯝꯕ ꯃꯐꯝꯗ ꯁꯤꯇꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯁꯤꯁꯤ ꯀꯨꯔꯥꯟꯒꯤ ꯑꯣꯏꯕ ꯋꯥꯅꯦꯕ ꯍꯥꯟꯅ ꯏꯅꯔꯛꯄ ꯃꯑꯣꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯏꯕ ꯈꯨꯗꯝꯅꯦ ꯀꯔꯤꯝꯇ ꯍꯣꯡꯗ꯭ꯔꯤ ꯏꯕ ꯃꯑꯣꯡ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯉꯦꯕ ꯀꯅꯥꯝꯇ ꯍꯥꯏꯕ ꯍꯥꯞꯆꯤꯟꯗ꯭ꯔꯤ ꯑꯗꯨ ꯁꯤꯒꯤ ꯑꯁꯦꯡꯕꯁꯤꯅꯦ ꯑꯜꯂꯥꯍꯅ ꯄꯥꯏꯌꯣ ꯍꯥꯏꯔꯤꯁꯤ ꯁꯤꯛꯁꯤꯗ ꯑꯃꯛꯀ ꯀꯩꯗꯧꯔꯤꯕꯗꯨ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯔꯕꯀꯤ ꯋꯥꯍꯩꯗꯨ ꯆꯨꯝꯈ꯭ꯔꯕ ꯃꯈꯣꯏꯗꯨꯗꯤ ꯊꯥꯖꯔꯣꯏ ꯍꯥꯏꯗꯤ ꯁꯤ ꯋꯥꯍꯩꯁꯤ ꯄꯥꯔꯤꯕ ꯇꯥꯔꯤꯕ ꯊꯥꯖꯔꯤ ꯌꯥꯔꯦꯅꯁꯨ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅꯗꯤ ꯍꯤꯗꯥꯌꯠꯇꯤ ꯄꯤꯔꯣꯏꯗꯕ ꯂꯩꯔꯤꯑꯕ ꯀꯤꯗ꯭ꯔꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯗꯅ ꯂꯩꯕ ꯁꯤꯒꯤ ꯑꯌꯥꯠꯁꯤꯅ ꯑꯣꯛꯇꯕ ꯁꯤ ꯑꯌꯥꯠꯁꯦ ꯁꯤꯗ ꯁꯝꯖꯤꯟꯗ꯭ꯔꯤꯐꯥꯎ ꯀꯩꯅꯣꯝ ꯍꯥꯞꯆꯤꯟꯗ꯭ꯔꯤꯐꯥꯎ ꯑꯣꯛꯇꯕ ꯀꯨꯔꯥꯟꯁꯤꯅ ꯑꯣꯛꯇꯕ ꯃꯉꯣꯟꯗ ꯏꯁꯝ ꯁꯝꯅ ꯀꯨꯔꯥꯟꯗ ꯍꯥꯏꯔꯕ ꯋꯥꯗꯣ ꯀꯨꯔꯥꯟꯗ ꯍꯥꯏꯔꯕ ꯑꯗꯨ ꯑꯗꯨꯅ ꯑꯣꯛꯇꯕ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯊꯤꯅꯔꯦ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯑꯗꯨꯒꯤꯗꯨꯗꯤ ꯏꯗꯅ ꯂꯩꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯃꯤꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯒꯤ ꯃꯤꯗꯨ ꯌꯥꯔꯔꯣꯏꯕ ꯑꯗꯨ ꯔꯁꯨꯜꯅ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ ꯑꯦꯅꯤ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ ꯁꯤ ꯀꯨꯔꯥꯟ ꯈꯪꯕ ꯃꯤꯒꯤꯅꯤ ꯑꯌꯥꯠ ꯈꯪꯕ ꯃꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯌꯥꯠꯁꯤꯡꯁꯦ ꯈꯪꯗꯕ ꯃꯤꯗ ꯇꯥꯏꯁꯤꯟꯅꯗꯧꯔꯤꯅꯤ ꯀꯔꯤꯝꯇ ꯄꯥꯎ ꯐꯪꯗ꯭ꯔꯤ ꯃꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯧ ꯂꯥꯛꯂ ꯐꯥꯎꯗꯁꯨ ꯃꯈꯣꯏꯗ ꯈꯨꯗꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤꯗꯨ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤꯗꯣ ꯎꯔꯕ ꯃꯧꯠꯇꯨ ꯎꯗ꯭ꯔꯤ ꯐꯥꯎꯅꯦ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏ ꯌꯥꯔꯣꯏ ꯃꯩꯃꯥ ꯑꯗꯨ ꯄꯥꯏꯔꯝꯃꯗꯤ ꯂꯨ ꯑꯣꯏꯖꯒꯗꯕꯅꯦ ꯍꯥꯏꯔꯛꯀꯗꯕ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯀꯔꯤꯒꯤ ꯂꯩꯈꯤꯗꯦ ꯁꯦꯍꯔ ꯑꯃ ꯐꯥꯎ ꯃꯗꯨꯅ ꯊꯥꯖꯕ ꯑꯣꯏꯔꯛꯈꯤꯕ ꯗꯟꯗꯤꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯃꯗꯨꯒꯤ ꯊꯥꯖꯕꯗꯨꯅ ꯃꯈꯣꯏꯕꯨ ꯀꯥꯟꯅꯕ ꯑꯣꯏꯍꯟꯈꯤꯕ ꯌꯨꯅꯨꯁꯀꯤ ꯃꯤꯁꯤꯡꯗꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯊꯥꯖꯔꯛꯂꯕꯗ ꯑꯜꯂꯥꯍꯅ ꯂꯧꯊꯣꯛꯄꯤꯈꯤ ꯃꯈꯣꯏꯗꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯟꯗꯤꯗꯨ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯤꯕꯤꯈꯤ ꯃꯈꯣꯏꯗ ꯆꯦꯡꯖꯦꯜ ꯃꯇꯝ ꯈꯔꯒꯤ ꯅꯕꯤꯗ ꯊꯥꯖꯔꯦ ꯑꯩꯈꯣꯏꯅ ꯅꯕꯤꯁꯤ ꯀꯧꯁꯤꯜꯂꯒ ꯂꯩꯈꯤꯗꯅ ꯌꯨꯅꯨꯁꯉꯥꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯁꯤ ꯃꯥꯅ ꯍꯜꯂꯛꯄ ꯃꯥꯅ ꯑꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯔꯦꯋꯥꯌꯠꯇ ꯂꯥꯛꯏꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯑꯜꯂꯥꯍꯒꯤ ꯑꯦꯖꯥꯕ ꯂꯥꯛꯑꯅꯦꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯗ ꯍꯨꯝꯅꯤ ꯁꯨꯔꯝꯗꯥꯏ ꯐꯥꯎꯁꯤ ꯂꯥꯛꯇ꯭ꯔꯦꯕ ꯂꯥꯛꯇꯕ ꯀꯥꯟꯗ ꯃꯥꯁꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯁꯣꯏꯕ ꯇꯥꯔꯦꯅ ꯃꯥꯅ ꯆꯦꯜꯂꯨ ꯂꯩꯈ꯭ꯔꯤꯁꯤ ꯀꯣꯝꯗꯩ ꯆꯦꯜꯂꯨꯕ ꯃꯥꯏ ꯃꯤꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯨꯝ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯗꯤ ꯌꯨꯅꯨꯁꯄꯨ ꯌꯥꯅꯤꯡꯉꯛꯑꯕ ꯑꯖꯥꯕꯇꯣ ꯂꯥꯛꯀꯗꯧꯔꯦꯅ ꯈꯜꯂꯒ ꯃꯥꯅ ꯍꯥꯏꯔꯝꯕꯅꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤꯅ ꯈꯜꯂꯗꯅ ꯑꯖꯥꯕꯁꯤ ꯏꯃꯥꯟ ꯄꯣꯠ ꯃꯥꯕꯨ ꯊꯥꯖꯔꯦꯅ ꯍꯥꯏꯔꯕ ꯑꯗꯣ ꯊꯥꯖꯔꯦꯅ ꯍꯥꯏꯈꯤꯕꯗꯨ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯈꯤꯑꯕ ꯑꯗꯨ ꯃꯗꯨꯗꯣ ꯍꯥꯏꯈꯤꯕꯁꯤ ꯀꯔꯝꯕ ꯀꯧꯃꯤ ꯌꯨꯅꯨꯁꯀꯤ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯈꯤꯑꯕ ꯂꯝꯃꯥ ꯑꯥꯃꯅꯨ ꯑꯁꯨꯝꯅꯃꯛ ꯑꯣꯏꯍꯟꯒꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯅꯪꯒꯤ ꯔꯕꯅ ꯊꯥꯖꯔꯝꯒꯗꯕꯅꯤ ꯄ꯭ꯔꯤꯊ꯭ꯕꯤ ꯊꯛꯇ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯄꯤꯈꯤꯑꯕ ꯍꯤꯡꯕꯒꯤ ꯃꯇꯝ ꯃꯈꯣꯏꯗ ꯂꯣꯏꯅ ꯃꯃꯤꯟ ꯑꯣꯏꯈ꯭ꯔꯦ ꯍꯌꯦꯡ ꯐꯥꯎ ꯃꯃꯤꯟ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯜꯂꯥꯍꯅ ꯄꯤꯈꯤꯑꯕ ꯃꯈꯣꯏꯁꯤ ꯍꯤꯡꯍꯟꯕ ꯃꯇꯝ ꯈꯔ ꯊꯝꯈꯤꯑꯕ ꯄꯔꯤꯈꯥꯒꯤꯗꯃꯛꯇ ꯑꯣꯏꯅ ꯃꯈꯣꯏ ꯊꯥꯖꯔꯤ ꯆꯨꯝꯕ ꯆꯨꯝꯕ ꯁꯤꯒꯤ ꯃꯈꯥꯒꯤ ꯑꯌꯥꯁꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅꯃꯛ ꯑꯣꯏꯍꯟꯒꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯅꯪꯒꯤ ꯔꯕꯅ ꯊꯥꯖꯔꯝꯒꯗꯕꯅꯤ ꯄ꯭ꯔꯤꯊ꯭ꯕꯤ ꯊꯛꯇ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯄꯨꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣ ꯃꯨꯍꯝꯃꯗ ꯅꯪꯅ ꯅꯟꯐꯝ ꯊꯣꯛꯂꯤꯕ꯭ꯔꯥ ꯃꯤꯁꯤꯡꯗ ꯃꯈꯣꯏꯅ ꯊꯥꯖꯕꯁꯤꯡ ꯑꯣꯏꯗ꯭ꯔꯤ ꯐꯥꯎ ꯌꯦꯡꯉꯨ ꯔꯁꯨꯜꯗ ꯐꯣꯔꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯅꯤ ꯏꯃꯥꯟ ꯄꯨꯔꯛꯑꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯩ ꯊꯥꯡꯗꯅ ꯔꯁꯨꯜꯅ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯁꯜꯂꯤꯒꯤ ꯑꯥꯌꯠꯁꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯩꯅꯕꯨ ꯇꯧꯒꯦꯗ ꯗꯨꯅꯤꯌꯥ ꯃꯁꯥꯕꯨ ꯀꯥꯐꯤꯔ ꯐꯥꯎ ꯂꯩꯍꯜꯂꯣꯏ ꯃꯣꯠꯁꯨ ꯈꯦꯠꯅꯍꯟꯗꯕ ꯌꯥꯏ ꯅꯪ ꯍꯦꯛꯇ ꯅꯝꯃꯒꯦ ꯌꯥꯔꯛꯇꯦ ꯅꯪ ꯋꯥꯔꯨ ꯅꯪ ꯍꯥꯏꯐꯝ ꯁꯤ ꯑꯩꯈꯣꯏꯅ ꯅꯝꯕ ꯐꯣꯔꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯂꯤꯕꯥꯟ ꯑꯗꯨ ꯑꯗꯥꯟ ꯇꯧꯔꯤꯕꯁꯤꯡꯁꯤ ꯄꯨꯔꯥ ꯑꯔꯥꯟꯕ ꯉꯥꯛꯇꯅꯦ ꯁꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯤ ꯊꯋꯥꯏ ꯑꯃꯒꯤ ꯈꯨꯁꯤꯅ ꯅꯠꯇꯦ ꯊꯥꯖꯕ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯍꯥꯞꯆꯤꯜꯂꯤ ꯑꯃꯣꯠꯄ ꯈꯟꯊꯗꯕ ꯃꯤꯁꯤꯡꯗ ꯈꯟꯊꯗꯕ ꯃꯤꯁꯤꯡꯗꯅꯦ ꯑꯜꯂꯥꯍꯅ ꯑꯃꯣꯠꯄ ꯍꯥꯞꯆꯤꯜꯂꯤ ꯌꯥꯝ ꯀꯤꯒꯗꯕꯅꯤ ꯁꯤ
ꯔꯤꯖꯨꯁꯨꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯑꯥꯔꯊ ꯑꯃꯣꯠꯄ ꯑꯁꯥꯎꯕ ꯊꯥꯖꯗꯕ ꯆꯃꯝꯅꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯏ ꯑꯗꯨꯒꯤ ꯃꯇꯝꯗꯅꯦꯕ ꯏꯃꯥꯟ ꯄꯨꯔꯛꯇ꯭ꯔꯤꯁꯤ ꯑꯜꯂꯥꯍꯅ ꯍꯥꯞꯆꯤꯟꯕ ꯍꯥꯏꯁꯤ ꯈꯥꯒꯤꯗꯃꯛꯇ ꯍꯥꯞꯆꯤꯜꯂꯤꯃꯦꯕ ꯑꯋꯥꯕ ꯇꯥꯍꯟꯕ ꯈꯪꯗꯦ ꯁꯤꯔꯀꯤ ꯋꯥꯈꯜꯗ ꯂꯥꯛꯍꯜꯂꯤꯃꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯁꯤꯔꯀ ꯇꯧꯍꯧꯗ꯭ꯔꯕ ꯑꯗꯨꯗ ꯇꯧꯔꯕ ꯃꯇꯝꯗꯅꯦꯕ ꯃꯨꯃꯤꯟ ꯑꯣꯏꯍꯜꯂꯛꯏꯁꯤꯗꯤ ꯑꯗꯨ ꯊꯥꯖꯔꯛ ꯀꯥꯟꯗꯅꯦꯕ ꯍꯦꯛꯇ ꯃꯤ ꯑꯩ ꯏꯃꯥꯟ ꯃꯨꯃꯤꯟ ꯑꯃ ꯑꯣꯏꯔꯒꯦꯅ ꯈꯜꯂꯒ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯃꯁꯤ ꯏꯃꯥꯟ ꯄꯨꯍꯜꯂꯤꯉꯛꯏꯅ ꯈꯜꯂꯒ ꯅꯕꯤꯗꯨꯅꯅꯦ ꯃꯉꯣꯟꯗ ꯅꯝꯕꯅꯁꯨ ꯏꯃꯥꯟ ꯑꯣꯏꯔꯛꯄ ꯃꯥꯒꯤ ꯍꯥꯏꯕꯅꯦ ꯃꯆꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯤ ꯑꯃꯐꯥꯎ ꯌꯥꯔꯣꯏ ꯁꯤ ꯑꯜꯂꯥꯍꯒꯤ ꯈꯨꯠꯇꯅꯦꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯕꯨ ꯇꯥꯂꯤꯕ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯌꯨ ꯌꯥꯗꯕꯩ ꯂꯦꯋꯥꯁꯤ ꯑꯩꯗꯤ ꯌꯥꯝꯗ ꯃꯥꯜꯂꯤ ꯃꯥꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯒ ꯃꯥꯅ ꯌꯥꯗꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯈꯪꯗꯕ ꯄꯣꯠꯂꯝꯅꯤꯗ ꯍꯥꯏꯌꯨ ꯌꯦꯡꯉꯨ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯔꯣই ꯈꯨꯗꯝꯁꯤꯡꯅ ꯑꯃꯁꯨꯡ ꯆꯦꯛꯁꯟꯋꯥ ꯍꯥꯏꯕꯁꯤꯡꯅ ꯊꯥꯖꯗꯕ ꯃꯤꯁꯤꯡꯗ ꯅꯕꯤꯅꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯃꯤꯁꯤ ꯄꯥꯎ ꯌꯧꯍꯜꯂꯤꯕ ꯃꯤꯗꯨ ꯑꯗꯨꯅꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯈꯨꯗꯝ ꯃꯌꯥꯝ ꯌꯦꯡꯍꯜꯂꯁꯨ ꯑꯌꯥꯠ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯁꯨ ꯃꯁꯥꯅ ꯈꯟꯊꯗꯕ ꯑꯋꯣꯏꯕ ꯑꯜꯂꯥꯍꯕꯨ ꯀꯤꯗꯕ ꯀꯩꯅꯣ ꯀꯥꯟꯗꯗꯣꯁꯤ ꯑꯗꯨꯅ ꯃꯁꯥꯅ ꯈꯟꯊꯒꯗꯕ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯁꯤꯖꯤꯟꯅꯒꯗꯕꯗꯨꯅ ꯕ꯭ꯔꯦꯟꯗꯨꯁꯨ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯊꯣꯛꯑꯦꯗꯅ ꯑꯀꯜ ꯆꯂꯥꯏꯒꯅꯨ ꯂꯃꯥꯡꯅꯅꯤꯅ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯈ꯭ꯔꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯤꯡꯗ ꯊꯣꯛꯈꯤꯕ ꯗꯁꯥ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅ ꯍꯥꯟꯅꯩ ꯗꯁꯥ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯅꯠꯇꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯥꯏꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯏꯔꯣ ꯑꯩꯁꯨ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯉꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯁꯤꯡ ꯑꯃꯁꯨꯡ ꯊꯥꯖꯔꯕꯁꯤꯡꯕꯨ ꯁꯤꯒꯤꯁꯤꯅꯤ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ ꯍꯥꯏꯔꯤꯁꯤ ꯐꯣꯡꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯉꯥꯏꯒꯗꯧꯔꯤꯁꯤ ꯔꯁꯨꯜꯁꯨ ꯉꯥꯏꯗꯧꯔꯤꯃꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯉꯥꯏꯗꯧꯔꯤꯃꯤ ꯃꯗꯨꯅ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯀꯟꯕꯤꯒꯗꯧꯔꯤꯃꯤ ꯔꯁꯨꯜꯁꯨ ꯀꯟꯕꯤꯒꯗꯧꯔꯤꯃꯤ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕꯇꯒꯤ ꯑꯁꯨꯝꯅ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯂꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯍꯥꯏꯕꯁꯤ ꯊꯥꯖꯕꯁꯤꯡꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯣ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯆꯤꯡꯅꯔꯕꯗꯤ ꯑꯩꯒꯤ ꯙꯔꯃꯁꯤꯗ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯠꯂꯔꯣꯏ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯅꯈꯣꯏꯅ ꯂꯥꯠꯂꯤꯕꯗꯨ ꯇꯧꯏꯃꯁꯨꯡ ꯑꯩꯗꯤ ꯑꯜꯂꯥꯍꯕꯨ ꯂꯥꯠꯄꯅꯤ ꯅꯈꯣꯏꯕꯨ ꯁꯤꯍꯟꯕꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯍꯨꯀꯨꯝ ꯇꯧꯕꯤꯔꯦ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯕ दुनियादा हेक लेब तफसील मयाम से वफात हाइबदो आर्तसी दुम इरी अदु सिगिसी यतो मुतोफिका ने इशारा इशारा मुताला मुतंदी आ चबुल था हिंगना थंगत पेन हन वन टू बी नोट दैट ꯑꯩꯉꯣꯟꯗ ꯍꯨꯀꯨꯝ ꯇꯧꯕꯤꯔꯦ ꯊꯥꯖꯕꯁꯤꯡ ꯁꯤ ꯔꯁꯨꯜꯅꯤ ꯍꯥꯏꯁꯤꯀꯣ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯍꯨꯀꯨꯝ ꯇꯧꯕꯤꯔꯦ ꯅꯃꯥꯏꯗꯨ ꯑꯣꯟꯁꯜꯂꯨ ꯙꯔꯃꯗ ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯅ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯔꯨꯒꯅꯨ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯕꯗꯤ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯁꯦ ꯑꯣꯟꯁꯤꯟꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯧꯔꯨꯒꯅꯨ ꯀꯅꯥ ꯑꯃꯠꯇꯕꯨ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯅꯪꯕꯨ ꯀꯥꯟꯅꯍꯟꯕꯁꯨ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯁꯨ ꯉꯝꯗꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯆꯟꯈꯤꯒꯅꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯁꯨꯜꯗ ꯐꯧꯅꯤ ꯁꯤ ꯍꯥꯏꯔꯤꯁꯦ ꯑꯜꯂꯥꯍꯅꯀꯣ ꯁꯣꯛꯍꯜꯂꯕ ꯅꯪꯕꯨ ꯑꯜꯂꯥꯍꯅ ꯑꯋꯥ ꯑꯅꯥ ꯃꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯜꯂꯥꯍ ꯅꯠꯇꯅ ꯑꯜꯂꯥꯍꯅ ꯅꯤꯡꯕꯤꯔꯕ ꯅꯪꯉꯣꯟꯗ ꯑꯐꯕ ꯄꯤꯕꯤꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯏꯟꯊꯣꯛꯄ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯜꯂꯥꯍꯅ ꯌꯧꯍꯟꯕꯤꯕꯅꯤ ꯃꯗꯨ ꯃꯥꯅ ꯌꯧꯍꯟꯕꯤꯒꯦ ꯅꯤꯡꯕꯤꯕ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯃꯥꯗꯤ ꯀꯣꯛꯄꯤ ꯍꯩꯕꯗꯨꯅꯤ ꯀꯟꯕꯤ ꯍꯩꯕꯗꯨꯅꯤ ꯁꯤ ꯄꯨꯝꯕ ꯄꯨꯔꯥ ꯏꯃꯥꯟꯒꯤ ꯑꯆꯦꯠꯄ ꯀꯔꯤꯗꯨꯅꯤ ꯇꯥꯛꯏꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯃꯤꯑꯣꯏꯕ ꯂꯥꯛꯂꯕꯅꯤ ꯅꯈꯣꯏꯗ ꯑꯆꯨꯝꯕꯗꯨ ꯅꯈꯣꯏꯒꯤ ꯔꯕꯇꯒꯤ ꯑꯗꯨꯅ ꯀꯅꯥ ꯁꯤ ꯀꯨꯔꯥꯟꯁꯤ
ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯂꯝꯖꯤꯡ ꯂꯧꯖꯔꯕ ꯃꯥꯅ ꯂꯧꯖꯔꯤꯕ ꯂꯝꯖꯤꯡꯗꯨ ꯃꯁꯥꯒꯤ ꯀꯥꯟꯅꯕꯒꯤꯅꯤ ꯀꯅꯥꯒꯨꯝꯕꯅ ꯂꯪꯐꯩꯅꯔꯕ ꯃꯥꯅ ꯂꯪꯐꯩꯅꯔꯤꯕꯗꯨ ꯃꯁꯥꯒꯤ ꯃꯊꯋꯥꯏꯒꯤ ꯃꯥꯌꯣꯛꯇꯅꯤ ꯑꯣꯏꯕ ꯅꯠꯇꯦ ꯑꯩ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯁꯤꯟ ꯑꯔꯥꯡ ꯁꯤ ꯔꯁꯨꯜꯗ ꯍꯥꯏꯌꯣꯅ ꯍꯥꯏꯍꯜꯂꯤꯃꯤꯀꯣ ꯑꯩ ꯅꯈꯣꯏ ꯅꯊꯛꯇ ꯋꯀꯤꯜꯅ ꯉꯝꯕꯗ ꯋꯀꯤꯜ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨ ꯍꯥꯏꯖꯔꯨꯅꯕ ꯋꯀꯤꯜ ꯑꯣꯏꯕ ꯉꯝꯕ ꯅꯠꯇꯦꯕ ꯋꯀꯤꯜꯁꯦ ꯍꯥꯏꯖꯩꯗꯅ ꯍꯥꯏꯗꯅ ꯑꯃ ꯃꯤꯗꯨ ꯄꯨꯈꯠꯂꯒ ꯑꯗꯨꯅꯤ ꯁꯐꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯉꯥꯛꯅ ꯆꯠꯂꯨ ꯅꯪꯉꯣꯟꯗ ꯐꯥꯎꯍꯜꯂꯤꯕꯗꯨ ꯑꯣ ꯃꯨꯍꯝꯃꯗ ꯑꯗꯨꯒ ꯈꯥꯡꯉꯨ ꯑꯜꯂꯥꯍꯅ ꯋꯥꯌꯦꯟꯕꯤꯔꯛꯇ꯭ꯔꯤ ꯐꯥꯎ ꯃꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯨꯅꯤ ꯋꯥꯌꯦꯟꯕꯤꯕꯁꯤꯡꯒꯤ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯝ ꯁꯤ ꯐꯖꯅ ꯇꯧꯔꯁꯤ